Manipur ki Delhi phawbada lairiba journalist singna akiba mayoknarabasu ninghanabadi poktri sidat Haukiba December 19 da English singani 15 da The Wire gi editor in chief senior journalist Sidana India Independence Media na lauriba saklon gi matang na marik sumlaba amasum sapu kalaba warol ama phongdokiba ga loinana I paw huran bigi thawong si laiba asida bot hurale haina maral sirak tringai yamna mamang dagi haukrabana haina phongdokre Bartha Bharati ki Kalyan Karnataka edition asi Kulaburagi the official oina phongdokpagi thoramna wangang ladun phangna thoram asi ayamba mainstream media na democracy bu mohan takhanana bo honarakpa matam sida yamna maru oiba mikup amani haina singtaki bot chori hebo he sibu political debate singda itatana seasonary hebo wapam palladun phangna hai bot hural netrakan hurandi haiba simang sabsana haiba ngamdi adubu laiba asida I paw huran bigi thaba asidi sabsana sathari I paw huran haiba si maru oiba wapam singbu miam khangandana ba Thaido kiba phongdo handaba amasum lotsinduna thamkiba duni thawong asi haukiba kumja English singa niga taraga mari digi upa phanglakhi amasum sai khara sigi manungda masi sathina henjilagle haina su nungdang ba phongdokhi laiba asina miyamgi problem singbu Puxiel singna report tawgadaba power party basingda wahang hanggadaba masum miyam amadi lengak pasingi marakta I paw phawnanaba pambai oina thabak tawgadaba media ama yamna mathau tarakpa mata amada mainstream media gi ayama sarukti lanphamdagi masa ukhidre natragana democratic oiba belu singi mayok yamna kana mathau tawri henisu waral siki mana makhatana hai asobu media sing asi asumba masak lotpada natana democracy gi federal structure constitutional belu sing amasum Indian singna ngaktuna thamnabagi damakta British ka lanthingna khiba phida madu yaunu thugaina bahonari siraba tanja singda asobu media na mathau tawdabana ahoba ma lehla iamasum matangduda anauba maning tamba amasum mathau masakhangba media gi platform sing saphonglakpa haibisi masana tabana ki hairiba media makhalasi masoi leiba natragan apikpa media bu oirei adubu wanthok leina mathau pangthokli hena sa phongdokhi Bartha Bharati sibu mayek laraba khudam amani haina saktak laduna mahakna pauksi asi Bengaluru dagi phongba hawraga Karnataka gi atei city singdasu sandorakhi amasung asidi Kalabura gi edition siga loinana awang thangba Karnataka da leiba miyamgi mafamda yaholaki mak masamaki The Wire hariba media channel sigi website kumza English singani taraga mangad English Hindi Urdu lol hawdokhibani amasum Mamang sahidana Telugu su hapsilakre asiguma thawong sida I paw gi thabak tawribasi makhoi khara khaki wapam nati district amasum state kaya da apikpa pawksi portal amasum asob digital platform kaya na independent journalism gi thabak tawnari amadi masigi damak su sakthok sabapu eki independence media si anti government natragana anti BJP oi haina yamna toina maral sirakpagi matangda manai wafam asi aranba charge ni independence media na kanaguma party leader natragana lenga amatagi mayok talaki masigi muhutta Indian constitution gi damak khongpham sina lepminarakli journalist amasum citizens singna phangliba hakpunama asi constitution na pibani amasum independence media da laiba matik mangam sibu constitution pibani ki India gi press na ningtam khongjang yamna luba saklon ama lauki amasum yamgi kholauk singbu power party basingda yahunduna ningtam phanglaba matungi India da makhata na mathau pangtholakte hena sumang singtaki India gi ihan hanba athauba journalist Molobi Muhammad Bakir na mapunsi kathokhiba dusu singthara dun makna hai Bakir na kumja English nga magasani pan ga yang ga taret ki sipai lal haugi matamda Urdu gi pauksi ma phongki amasum British na Delhi khudum chalaba matungna mahakpu sibagi serak pi khibani Kanpur da hatkhiba Ganesh Shankar Vidyarthi ki maming supalladuna asumbagi damakra journalist kana thawai kat ki Bhagat Singh amasum BR Ambedkar na singba ningtam lanmi kya su journalism ga mari lainaki Bhagat Singh na pauksi kya ikhibada natana sifong kya su phong puthoklamki aduga Ambedkar na miyamda masagi hak khangnabagi damakta pauksi kya manum su phongki hairi democracy haibasi sahi kharagi oina bot thadanaraga hekta loibanati asingba democracy haibadudi leptana mathau tawgadabane amasum maduda media na luraba saklon amasu lawi hanasu badanjan na phongdokhi Saina gi wafam nungnang ningai ni Modi tumina lefam thokte Jairam Ramesh
Operation Sindur matamda India amasum Pakistan muknabada China na khut thingzinki haiba wafam asi nungnang ningai amasum US ki President Donald Trump amadi China na phongdoklibu wafam sing asigi matangda India gi miyamna asingbadu khangba mathok tai haina Congress lusingba Jairam Ramesh na phongdokri magna hai India amasum Pakistan gi ungkhatnabada maikai kyadagi amanasu khut thingzinki haiba wafam thamnarakliba gi matangda PM Modi na khangsin ushinadana tumina laithokpa yaroi Maikai kyadagi India ki national security bu phagi jugai taunaba noknabagi mongda mana aningba apam phungtok narakliba simyamna sengdoktuna asengba khangadabani seisige me tarada Operation Sindur hot tawduna thamkibida US President Donald Trump na mahang asobu thawdang lokhi haina hanjina mafam kyada phone ngangduna lakli masigi mata nga si phawba PM Modi na wafam amata thamkiba leiti Modi gi afaba marupni hairiba Trumna nokna biba amasum aranbu wapam phongdokpo oiba tarabadi karigidamak ngasi phawbu tumina lairiba naiki Jairam Ramesh na makha taraduna President Trumna tawbadu yana adumak satpagidamak ngasidi China gi Foreign Minister su China amasu Pakistan gi ungkhatnabada makoina khuthingjinki haiba wapam phongdorakli masigi mathakta sahi sigi July 3 da Deputy Chief of Army Staff Lieutenant General Rahul Singhana public ta wangang bod Operation Sindur gi matamda Pakistan khaktanatana India na China ga su unsinaduna mukna khibul laikhi na su phongdok khibul laikri hari mamang digi hona China ga Pakistan ga misang oiduna lakpi gi mawong mataw su laikhrabani na Haojik China na ungkhatna ba du makoina su khuthingjin khiaibu wapam phongdorakli basi yamna nungnang ngai ni haidi bu wapam asumbu oiba tarabadi center da lariba BJP lengana leibak miyamda phongdokliba wapam amasum Operation Sindur gi matangda liriba wari singa dugi ona tainaba thawdok oibata natana US amari China na India gi national security bu karisu laitana phagi gumna khalle habadu mayek singna takadori banaki kumja English singa niga kunga tarukta President Donald Trump nagani amasum President Maru mafam tagani haina laiphaw pikri Perugi saman sing hawkiba ningthokaba sahi gi oina ningthokaba sahi gi oina pangthokpa anauba sahi gi thoramda puduna lakadaba sahi isigi oiba laiphaw kya pinakri saman sing na pikhipa laiphaw du kumja English sing aniga kunga tarukta US President Donald Trump nagani amasum Venezuela gi President Nicolas Maduro mafam tagani hari Lima gi khathangba samudra mapana atoppa saman singa punduna anauba sahi gi thoram pangthokpa sarugya khiba Juan Dios Garjena Donald Trump yamna kana nagadabana United States na section bigi matam oire hena phungki anauba chai gi pangthokpa thoramadu da saman singna malem gi lusing kaya gi photo sing paiba ga loinana photo sing atu da thangsang singna karan singki saman singna Russia gi President Vladimir Putin China gi President Xi Jinping amasum Ukraine gi President Volodymyr Zelensky gi photo sing paiduna haiki ba ga loinana Juan Dios Garjena President Maduro maithi gani amasum Venezuela thadokuna sien ki gani tawbadabu mak phabadi ngamloi haina leiphaw pikhi Peru gi presidential mikhal da hanigi President Alberto Fujimori gi masanupi Keiko Fujimori sauna mai pakani haina Garcia na leiphaw pikhi haina su paus na makhatana su phongdorakli MP oiriba angomsa bimol akoi jamgi MP LADS Fund crore manga karamna sisnaki haibigi matangda oinam Robert Singh Kauba miyo emana RTI ema thakri irai cha sing mayam puna mabu khuirum jari ngasi si aigi cycling for Manipur peace haiba khongchatuga mari lainana haukiba December gi tang 10 ga tareta haiba tare COTU gi kangu dagi aina kangpokpi crossing toraga lakadaba lambi du makoina chatpa yaroi haibagi matangda tongan press statement thokpada natana makoigi Facebook page na jingbasingda aigi journey asigi matangda phongna kihalak pagi mathakta aibu heart kani tukani habana jingba miyoiba amada aikoi haiba yadaba wahai wata mayam ama seasonare harakanda maruina maitai community sing national highway sing da chatpa yaroi haibagi matangda
ꯐꯣꯡꯅ ꯍꯤꯔꯝ ꯀꯌꯥꯗ ꯁꯤꯡꯅꯈ꯭ꯔꯕꯒꯤ ꯃꯇꯨꯡꯗ ꯃꯔꯨꯑꯣꯏꯅ ꯁꯥꯟꯇꯤꯒꯤ ꯄꯥꯎꯖꯦꯜ ꯄꯨꯗꯨꯅ ꯃꯅꯤꯄꯨꯔꯗ ꯄꯤꯁ ꯑꯦꯟ ꯅꯣꯔꯃꯦꯜꯁꯤ ꯍꯟꯖꯤꯜꯂꯛꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ ꯑꯄꯨꯟꯕꯒꯤ ꯑꯣꯏꯕ ꯑꯥꯏꯗꯤꯌꯥ ꯑꯣꯐ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯑꯩꯈꯣꯏ ꯄꯨꯟꯁꯟꯅꯔꯦ ꯍꯥꯏꯔꯀꯥꯟꯗ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯃꯄꯥꯡꯒꯜ ꯀꯟꯈꯠꯍꯟꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯦꯞꯃꯤꯟꯅꯁꯤ ꯍꯥꯏꯕꯒꯤ ꯈꯣꯜꯂꯥꯎ ꯑꯃꯒ ꯂꯣꯏꯅꯅ ꯑꯩꯍꯥꯛꯅ ꯂꯥꯛꯆꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯃꯅꯤꯄꯨꯔꯗꯒꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯗꯤꯃꯥꯟ ꯇꯥꯟꯕꯗ ꯌꯥꯎꯔꯤꯕ ꯀꯣꯇꯨꯒꯤ ꯀꯥꯡꯕꯨꯗꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯒꯤ ꯖꯔꯅꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯣꯏꯅ ꯐꯣꯡꯅ ꯌꯥꯅꯤꯡꯗꯕ ꯎꯠꯄꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯗ ꯄꯤꯁ ꯄꯥꯝꯗꯕ ꯑꯗꯨꯒꯨꯝꯂꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡꯒꯤ ꯃꯅꯨꯡꯗ ꯐꯣꯡꯅ ꯃꯤꯆꯝ ꯃꯤꯌꯥꯝꯕꯨ ꯂꯤꯗ ꯇꯧꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤ ꯑꯩꯈꯣꯏꯅꯤ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝꯒ ꯂꯣꯏꯅꯅ ꯑꯗꯨꯒꯨꯝꯂꯕ ꯈꯣꯡꯆꯠ ꯑꯗꯨ ꯑꯊꯤꯡꯕ ꯄꯤꯔꯛꯈ꯭ꯔꯕꯒꯤ ꯃꯇꯨꯡꯗ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯔꯤꯖꯜ ꯈꯔ ꯂꯩꯕꯗꯒꯤ ꯑꯩ ꯈꯨꯗꯛꯇ ꯃꯣꯏꯒꯤ ꯃꯊꯛꯇ ꯀꯔꯤꯒꯨꯝꯕ ꯃꯈꯜ ꯑꯃ ꯁꯤꯆꯨꯋꯦꯁꯟ ꯍꯥꯏꯕ ꯇꯥꯔꯦ ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯣꯔꯛꯄ ꯉꯝꯗꯅ ꯂꯩꯔꯤꯕ ꯁꯤꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯈꯟꯖꯔꯦ ꯍꯥꯏꯔꯀꯥꯟꯗ ꯁꯥꯟꯇꯤꯕꯨ ꯄꯥꯝꯖꯕ ꯌꯨꯠ ꯑꯃ ꯑꯣꯏꯅ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯃꯩꯇꯩ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯌꯨꯠꯁꯤꯡꯕꯨ ꯅꯨꯡꯁꯤꯖꯕꯒ ꯂꯣꯏꯅꯅ ꯑꯩꯍꯥꯛꯅ ꯑꯩꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗꯤ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯇꯧꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯂꯩꯕꯒ ꯏꯔꯣꯏꯅꯅ ꯉꯁꯤ ꯑꯁꯤ ꯍꯧꯈꯤꯕ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 13ꯗ ꯊꯣꯛꯂꯛꯈꯤꯕ ꯀꯣꯇꯨꯒꯤ ꯁ꯭ꯇꯦꯠꯃꯦꯟ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯗꯤ ꯀꯥꯡꯄꯣꯛꯄꯤꯗꯁꯨ ꯆꯪꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯇꯕꯅꯤꯅ ꯉꯁꯤ ꯑꯁꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯑꯩꯈꯣꯏ ꯏꯃꯥ ꯏꯕꯦꯜ ꯃꯌꯥꯝꯒ ꯂꯣꯏꯅꯔꯦ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯁꯤ ꯀꯩꯅꯣ ꯇꯧꯔꯦ ꯍꯩꯉꯥꯡ ꯄꯨꯂꯤꯁꯇ ꯂꯥꯛꯑꯦ ꯑꯗꯨꯒ ꯀꯝꯄ꯭ꯂꯦꯟ ꯑꯃ ꯀꯣꯇꯨꯒꯤ ꯃꯊꯛꯇ ꯀꯝꯄ꯭ꯂꯦꯟ ꯑꯃ ꯉꯁꯤꯁꯦ ꯑꯩꯅ ꯍꯩꯉꯥꯡ ꯄꯨꯂꯤꯁꯇ ꯊꯥꯕꯅꯤ ꯃꯗꯨꯒꯤ ꯀꯝꯄ꯭ꯂꯦꯟꯗꯨꯗꯤ ꯃꯔꯨꯑꯣꯏꯅ ꯃꯗꯨꯒꯤ ꯀꯌꯥ ꯑꯃ ꯂꯧꯈꯠꯍꯟꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯍꯩꯉꯥꯡ ꯄꯨꯂꯤꯁꯀꯤ ꯁꯥꯏꯠꯇꯒꯤꯁꯨ ꯌꯥꯝ ꯐꯖꯅ ꯔꯦꯁꯄꯣꯟꯁ ꯄꯤꯕꯤꯔꯛꯏ ꯃꯣꯏꯁꯨ ꯆꯞ ꯆꯥꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯏꯟꯇꯔꯦꯁꯇ ꯊꯕꯛ ꯇꯧꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯄꯤꯕꯤꯔꯛꯏ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯩꯍꯥꯛꯀꯤ ꯁꯥꯏꯀ꯭ꯂꯤꯡ ꯐꯣꯔ ꯃꯅꯤꯄꯨꯔ ꯄꯤꯁ ꯍꯥꯏꯕ ꯈꯣꯡꯆꯠꯁꯦ ꯑꯍꯥꯟꯕ ꯐꯦꯁꯀꯤ ꯃꯥꯏ ꯄꯥꯛꯅ ꯂꯣꯏꯈꯤꯕ ꯇꯥꯔꯒꯁꯨ ꯑꯩꯒꯤ ꯑꯅꯤꯁꯨꯕ ꯐꯦꯁ ꯂꯩꯔꯤꯕ ꯃꯔꯝꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯃꯈꯥ ꯇꯥꯅ ꯃꯇꯦꯡ ꯄꯥꯡꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯂꯩ ꯑꯗꯨꯕꯨ ꯐꯣꯟꯁꯦ ꯂꯥꯛꯇ ꯂꯥꯛꯑꯦ ꯑꯄꯥꯝꯕ ꯂꯩ ꯑꯗꯨꯅ ꯉꯁꯤꯁꯦ ꯑꯩꯅ ꯀꯝꯄ꯭ꯂꯦꯟ ꯂꯦꯇꯔ ꯑꯃ ꯑꯩꯅ ꯉꯁꯤ ꯍꯩꯉꯥꯡ ꯄꯨꯂꯤꯁꯇ ꯑꯩꯅ ꯁꯕꯃꯤꯠ ꯇꯧꯖꯔꯦ ꯑꯗꯨꯕꯨ ꯑꯩꯍꯥꯛꯀꯤ ꯀꯣꯇꯨꯒꯤ ꯃꯊꯛꯇ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯒꯤ ꯄꯦꯟꯗꯕꯒꯤ ꯄꯣꯠ ꯃꯣꯏꯒꯤ ꯃꯐꯝꯗ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯂꯤꯒꯦꯜꯒꯤ ꯑꯣꯏꯕ ꯆꯞ ꯆꯥꯕ ꯑꯦꯛꯁꯟꯁꯤꯡ ꯑꯗꯣ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯧꯈꯠꯍꯟꯅꯕ ꯍꯣꯠꯅꯕꯗ ꯑꯩꯁꯨ ꯆꯪꯁꯤꯟꯕ ꯌꯥꯕ ꯑꯦꯔꯤꯌꯥꯗ ꯆꯪꯁꯤꯜꯂꯒ ꯏꯚꯟ ꯑꯩ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯐꯥꯎꯕ ꯃꯣꯏꯒ ꯑꯩ ꯐꯥꯏꯠ ꯇꯧꯅꯅꯕ ꯑꯩ ꯄ꯭ꯂꯥꯟ ꯂꯩꯖꯩ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯁꯄꯣꯔꯠ ꯌꯥꯎꯗ꯭ꯔꯒꯗꯤ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯁꯤ ꯃꯥꯏ ꯄꯥꯛꯑꯣꯏꯗꯕ ꯂꯩꯕ ꯃꯔꯝꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯃꯄꯨꯡ ꯐꯥꯅ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯂꯣꯏꯅꯅ ꯑꯩꯒꯤ ꯉꯁꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯁꯕꯃꯤꯠ ꯇꯧꯕ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯏꯃꯥ ꯏꯕꯦꯜ ꯃꯌꯥꯝꯅ ꯍꯥꯏꯕ ꯇꯥꯔꯦ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗꯒꯤ ꯂꯥꯛꯄꯤꯕ ꯏꯃꯥ ꯏꯕꯦꯜ ꯃꯌꯥꯝꯅ ꯉꯁꯤꯁꯨ ꯑꯩꯒꯤꯗꯃꯛꯇ ꯑꯗꯨꯝ ꯈꯣꯡꯐꯝ ꯆꯦꯠꯅ ꯂꯦꯞꯄꯤꯔꯤ ꯉꯁꯤꯒꯤ ꯑꯩꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯁꯕꯃꯤꯠ ꯇꯧꯕ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏꯕꯈꯨꯜꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯗꯨꯒ ꯀꯣꯏꯔꯦꯡꯒꯩ ꯎꯔꯝꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯀꯣꯏꯔꯦꯡꯒꯩ ꯕꯖꯥꯔ ꯑꯗꯨꯒ ꯍꯩꯉꯥꯡ ꯀꯣꯏꯔꯦꯡꯒꯩ ꯃꯅꯨꯡ ꯑꯗꯨꯒ ꯁꯦꯛꯃꯥꯏ ꯑꯗꯨꯒ ꯈꯨꯔꯥꯏ ꯑꯗꯨꯒ ꯑꯇꯩ ꯇꯣꯉꯥꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯍꯩꯉꯥꯡꯒꯤꯁꯨ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯩꯔꯥꯞꯒꯤ ꯏꯃꯥꯁꯤꯡꯁꯨ ꯑꯩꯒꯤ ꯊꯕꯛꯁꯤꯗ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯁꯄꯣꯔꯠ ꯇꯧꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯨ ꯑꯗꯨꯝ ꯄꯤꯕꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯏꯁꯨꯁꯤꯒꯤ ꯃꯇꯥꯡꯗ ꯆꯞ ꯆꯥꯕ ꯋꯥꯔꯣꯏꯁꯤꯜ ꯑꯃ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯃꯇꯤꯛ ꯆꯥꯕ ꯊꯧꯗꯥꯡꯗꯣ ꯂꯧꯍꯟꯖꯅꯤꯡꯉꯤ ꯃꯔꯨꯑꯣꯏꯅ ꯑꯩꯅ ꯉꯁꯤ ꯀꯣꯇꯨꯒ ꯐꯥꯏꯠ ꯇꯧꯅꯅꯕ ꯁꯨꯃꯥꯏꯅ ꯑꯩꯅ ꯊꯧꯔꯥꯡ ꯑꯃ ꯂꯧꯈꯠꯂꯛꯂꯤꯕꯁꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯏꯟꯇꯔꯦꯁꯇꯅꯤ ꯃꯁꯤꯗ ꯃꯤꯌꯥꯝꯅꯁꯨ ꯃꯈꯥ ꯇꯥꯅ ꯁꯄꯣꯔꯠ ꯇꯧꯕꯤꯔꯦ ꯍꯥꯏꯔꯀꯥꯟꯗ ꯉꯁꯤ ꯑꯩꯅ ꯄꯤꯁꯟꯖꯈ꯭ꯔꯤꯕ ꯀꯝꯄ꯭ꯂꯦꯟ ꯂꯦꯇꯔꯁꯤꯒꯤ ꯃꯈꯥ ꯇꯥꯕ ꯑꯞꯗꯦꯠ ꯑꯗꯨꯝ ꯃꯌꯥꯝꯗ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯑꯗꯨꯝ ꯌꯧꯍꯟꯖꯔꯛꯅꯕ ꯍꯣꯠꯅꯖꯒꯦ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯌꯨꯠꯁꯤꯡ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗ ꯂꯩꯕꯤꯔꯤꯕ ꯏꯃꯥꯁꯤꯡꯅꯁꯨ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯁꯤꯗ ꯃꯇꯤꯛ ꯆꯥꯕ ꯐ꯭ꯔꯤ ꯃꯨꯚꯃꯦꯟ ꯂꯩꯍꯟꯅꯅꯕ ꯍꯣꯠꯅꯕꯗ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗ ꯄꯤꯁ ꯑꯦꯟ ꯅꯣꯔꯃꯦꯜꯁꯤꯁꯦ ꯑꯊꯨꯕꯗ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯄꯨꯝꯅꯃꯛꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯊꯝꯖꯔꯤ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯃꯅꯤꯄꯨꯔꯗ ꯊꯝꯂꯛꯈꯤꯕ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯨꯜꯒꯤ ꯃꯇꯝ ꯂꯣꯏꯁꯤꯜꯂꯛꯄꯒ ꯃꯔꯤ ꯂꯩꯅꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯂꯨꯆꯤꯡꯗꯨꯅ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯉꯁꯤ ꯑꯋꯥꯡ ꯊꯥꯛꯀꯤ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯀꯗꯧꯔꯤ